ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯈꯝꯕ ꯀꯧꯕ ꯅꯨꯄꯤ 5 ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯥꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯔꯛꯄ ꯑꯃꯠꯇ ꯅꯠꯇꯦ, ꯃꯥꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯃꯃꯥꯅ, "ꯃꯄꯥ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯦ ꯈꯪꯍꯧꯕ꯭ꯔꯣ? ꯀꯤꯕꯨ ꯀꯤꯔꯦꯅꯦ ꯑꯩꯗꯤ ꯃꯥꯅꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯁꯦ꯫ ꯈꯪꯗꯦꯅꯦ, ꯃꯇꯨ 5 ꯂꯩꯔꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯣ? ꯍꯥ? ꯃꯇꯨ 5 ꯂꯩꯕꯗꯨꯅꯅꯦ ꯑꯩꯅ ꯁꯦꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯊꯕꯛꯅ ꯃꯅꯥ ꯑꯝꯇ ꯁꯨꯅꯤꯗꯤ ꯈꯪꯗꯦ, ꯃꯇꯨ 5 ꯁꯤꯒ ꯃꯆꯥ 12 ꯊꯥꯛꯄꯗꯅꯦ ꯁꯤꯗꯧꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯃꯃꯥ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯡꯐꯝ ꯁꯣꯏꯅꯅ ꯄꯣꯛꯑꯝꯗꯧ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯑꯗꯣ ꯑꯇꯩ ꯉꯥꯡꯕꯅ ꯉꯥꯡꯕꯅꯤ, ꯏꯁꯨ ꯅꯨꯄꯥ 12 ꯉꯥꯡꯒꯅꯨꯀꯣ, ꯃꯁꯤꯗꯤ ꯑꯩ ꯍꯔꯥꯎꯔꯤꯕꯅꯤꯅꯦ꯫ ꯍꯔꯥꯎꯅꯤ, ꯅꯪꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤꯕ꯫ ꯑꯗꯨꯒꯅꯦ, ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯄꯨꯡꯐꯝꯗ ꯅꯠꯇꯦꯗ ꯃꯄꯥ, ꯁꯣꯏꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯁꯣꯏꯔꯒ ꯄꯣꯛꯂꯛꯂꯕ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯃꯥ, ꯑꯣ ꯏꯃꯥ!" ꯀꯩꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯀꯧꯕꯗ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯑꯣꯏꯌꯦꯕ꯫ "ꯍꯩ, ꯇꯥꯔꯗꯤꯅꯦ ꯑꯗꯨꯝ ꯈꯨꯝꯃꯛꯀꯗꯕ ꯃꯔꯩꯔꯦ, ꯇꯥꯗꯗꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯇꯥꯔꯁꯨ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯤꯗꯨꯗꯤ?" "ꯑꯗꯨꯅꯅꯦ, ꯑꯩꯅꯕꯨ ꯍꯦꯛ ꯀꯧꯔꯕ ꯑꯗꯨꯝ ꯇꯥꯁꯤꯟꯅꯔꯣꯏꯕ ꯏꯃꯥꯁꯦ, ꯑꯗꯨꯝ ꯈꯪꯉꯕꯅꯦ ꯑꯩꯅ꯫ ꯑꯣ ꯑꯗꯨꯅꯅꯦ, ꯈꯨꯝꯅꯕꯒꯤ ꯃꯇꯝ ꯂꯩꯇꯕ ꯀꯣ ꯅꯪꯅ ꯁꯣꯔ ꯍꯣꯟꯗ ꯃꯈꯩ ꯀꯧꯁꯤꯜꯂꯛꯄꯗꯨꯗ꯫ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯥ ꯀꯧꯔꯤꯕꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯛꯈꯥ ꯌꯥꯝ ꯈꯪꯗꯦ, ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯔ ꯋꯥꯔꯛꯄꯤꯌꯨ꯫ ꯃꯈꯥ ꯁꯨꯝ ꯇꯥꯅꯔꯛꯂꯕꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ." ꯆꯥꯎꯕꯅ, "ꯃꯧ ꯑꯍꯜ, ꯅꯪꯅ ꯅꯃꯥꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯊꯛꯈꯥ ꯈꯪꯕꯒꯤꯔ? ꯍꯥ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯅꯤ, ꯌꯥꯗꯗꯅ ꯉꯥꯡꯂꯤꯕꯅꯤ ꯄꯥꯕ꯫ ꯑꯗꯨꯗꯤ ꯅꯅꯥꯎꯁꯤꯡꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨꯁꯨ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯌꯥꯗꯗꯅ ꯉꯥꯡꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯁꯥꯎꯔꯅꯨꯀꯣ." "ꯀꯩꯅꯣ ꯄꯥꯕ, ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯗꯔꯀꯥꯔ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯔꯤꯕꯁꯦ? ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯅꯤꯡꯗꯨꯅꯒ ꯂꯥꯛꯈꯤꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯄꯥꯕꯤꯅ, "ꯍꯩ ꯃꯧ, ꯁ꯭ꯋꯥꯏꯗꯅꯦ ꯄꯨꯔꯥꯟ ꯐꯥꯛꯂꯛꯑꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯃꯗꯣ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯅꯤ꯫ ꯑꯗꯨꯒꯅꯦ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩꯇꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯃꯤꯁꯤꯡꯁꯤꯗꯅꯦ ꯈꯟꯕꯒꯤ ꯅꯪꯉꯣꯟꯗꯁꯨ ꯃꯤꯁꯤꯡꯁꯤꯅ ꯈꯟꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯉꯦ, ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯈꯪꯅꯤꯡꯉꯣꯏ, ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯕꯨꯡ 5ꯗ ꯇꯥꯛꯊꯣꯛꯂꯒꯅꯦ ꯃꯈꯩ ꯐꯨꯊꯍꯟꯒꯅꯦꯕ ꯑꯩꯅ." "ꯑꯩ ꯐꯨꯕꯗꯨꯗ ꯌꯥꯔꯒꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛ ꯍꯥꯠꯇꯣꯛꯍꯜꯂꯣ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯨꯅꯤ? ꯃꯥ ꯑꯃ ꯂꯩꯗꯅ ꯍꯅꯨꯔꯕ ꯑꯩꯈꯣꯏꯕꯨ ꯀꯣꯛ ꯁꯥꯅꯅꯕ ꯃꯥꯏ ꯈꯨꯅꯅꯕꯅꯤꯅꯦ꯫ ꯅꯆꯥꯅꯨꯄꯥ ꯑꯣꯛꯇꯕ ꯃꯇꯨ ꯉꯝꯂꯤꯕ ꯃꯈꯩ ꯂꯣꯟꯕ ꯅꯨꯄꯥꯁꯦ ꯏꯕꯨꯡꯁꯤꯡꯗ ꯍꯥꯠꯇꯣꯛꯍꯜꯂꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯕꯨꯡꯁꯤꯡꯗꯣ ꯃꯤꯍꯥꯠꯄꯒꯤ ꯃꯔꯥꯜ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯑꯄꯥꯕꯤꯅ, "ꯌꯥꯔꯦ ꯍꯩ, ꯀꯔꯤ ꯃꯆꯤꯡꯅꯣ? ꯃꯀꯨꯅꯦꯁꯨ ꯈꯪꯗꯦ, ꯃꯅꯦꯝꯅꯦꯁꯨ ꯈꯪꯗꯦ, ꯃꯆꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯑꯊꯤꯡꯕ ꯂꯩꯇꯅ ꯉꯥꯡꯂꯤꯕꯁꯤꯕꯣ?" ꯇꯥꯟꯖꯥꯗꯨꯗ ꯃꯧ 4 ꯁꯨꯕꯤꯗꯨ ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯀꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯦꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯂꯤꯕ ꯃꯧ 3 ꯁꯨꯕꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯣꯏꯃ, ꯀꯩꯅꯣ ꯏꯆꯦ 3 ꯁꯨꯕꯤ, ꯇꯤꯂꯥꯏꯈꯨꯝꯕꯤ ꯇꯤꯡꯈꯥꯛ ꯇꯧꯅ ꯐꯛꯂꯥꯡꯗꯨꯗ ꯑꯗꯨꯛ ꯀꯟꯅ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯣ? ꯈꯪꯕꯨ ꯈꯪꯉꯤꯅꯦ, ꯃꯤ ꯁꯥꯕ ꯋꯥꯔꯤ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯍꯩꯈ꯭ꯔꯕꯣꯠꯅꯤ ꯂꯨꯝꯕꯤ ꯈꯣꯠꯄꯤꯒꯤ ꯊꯕꯛꯇꯤ꯫ ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯊꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯂꯨꯝꯅꯤꯡꯉꯤ ꯂꯨꯝꯅꯤ, ꯇꯥꯅꯤꯡꯉꯤ ꯇꯥꯅꯤ, ꯇꯥꯅꯤꯡꯗ꯭ꯔꯦꯗꯅ ꯇꯣꯛꯀꯅꯤ꯫ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯆꯠꯇꯨꯅ ꯃꯤ ꯄꯥꯟꯅꯔꯒ ꯂꯩꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯪ ꯑꯃ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯦꯒꯨꯝꯕꯤ ꯊꯕꯛ ꯂꯩꯇꯕꯤ ꯅꯠꯆꯗꯤꯌꯦ, ꯇꯧꯔꯤꯕꯁꯤ ꯊꯕꯛꯅꯤ ꯎꯕꯤꯗ꯭ꯔꯕꯣ? ꯀꯅꯥꯅꯕꯨ ꯈꯪꯉꯣꯏꯗꯣꯏꯅꯣ ꯍꯨꯔꯥꯟꯕꯤꯗꯧꯅ ꯐꯛꯂꯥꯡꯁꯤꯗ ꯅꯞꯇꯅ ꯂꯩꯔꯝꯃꯒꯕꯣ? ꯑꯗꯨꯛ ꯌꯥꯝ ꯇꯥꯅꯤꯡꯂꯒꯅ ꯀꯣꯛꯊꯣꯛꯇꯨꯅ ꯇꯥꯔꯨꯕꯗꯤ ꯌꯥꯗ꯭ꯔꯣ? ꯍꯦ ꯃꯔꯤ ꯁꯨꯕꯤ, ꯅꯪ ꯑꯩꯅ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅꯅꯦ ꯁꯨꯝ ꯌꯦꯡꯂꯤꯕꯁꯤꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯅꯪ, ꯍꯥ? ꯎꯁꯤꯠꯇ꯭ꯔꯦꯕ? ꯌꯥꯔꯦ ꯏꯆꯦ, ꯌꯥꯝꯅ ꯐꯕꯒꯅꯦ ꯑꯃꯨꯛ ꯁꯥꯕꯤꯔꯛꯑꯅꯨ, ꯂꯣꯏꯅ ꯈꯪꯅ ꯂꯣꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯉꯥꯡꯁꯤꯃꯁꯦ ꯃꯆꯤꯟꯁꯤ ꯌꯥꯝ ꯀꯜꯂꯤ, ꯃꯆꯤꯟꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛꯇ ꯊꯥꯒꯦꯗ꯫ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫
kan ko na chindo kan khuo e aigi chinchinaga magi santhi manam su kokla makhuchinaga tharaine adudi engona tharaklibna khutto thudek pata ji nungai bra khau khodana nang ha nungai bra nang su hau kho bai ngonda hau khuo mau ahum subiga mari subiga du kan hekta phunaraklami jawbana hai mama nangbu makhol si ta dabra karam bano khara khanabdi malida tai tai mapa khama sambu taleda yena khada mali khanari bisisu nya khana jar sanu ngara ga tok jar sani ahum subiduna wari dai po su kana ana ba khanari bise kanamta ta da ba laba mana sing dubu kanamta khangdo ba lakte bise hojik phawgo mari subiduna yum sibu bi da leitraba natraga mana ga loina panglaba jalo ise ahum subi ga ga sai khanari bise amda khamdo la omi khainu khangde hatok na ro hairo ha apabina mapa amukta khamusi la ikai khangdagi ngamthokna bu hotna badania amuk sinaba tare aina ngasai na khamdok lurasin haibaduna amuk yade adu gausikna mu khamdu se harisi nati kari no haibani ha aise nangna taw haibuda sum tawdu leyu hairibro tawnu nupi adu gumda tawnu ko as mapa hausik amuk ngang na leibagi matam natre lao sasat mau mari subiga ahum subiga khatnaribadu manemga makuga na khamdoklami makoini na khatnaribugi maramdu manemga makuga da tamlaklami apabina yare taning de hey tama du piele haidi nakhoi mayam ngangna basya sukta taning de ba hona kong se i tare i mari subiduna taning jaga to kai doi ma pabdu tamjaba jawbuna ha tabadi ai ni na taning jaga sida hoi horen tamuko nangi wari to baba husi tabak athubam leire ai amukta chalukige ko si hairam duna sawbudu thokirami apabisu mapuroi bagi matung induna thokirami mong mari subidu masinda solhawi iwana marolam nungsidabani mamana marolam nungsidabani mapasi nungsidi matu mayam sisu amta nungsidida as khangdeda yumsi leibe misingsa mate nungsidi aina haibasi suknung nungsideba aina isasisu nungsigi tawbasisune sukya yadi mapagi masanina numidangi matamni khambadu ngasidi mamanabasingga saksanarui haiduna thenghalaklammi aibu karambagi dahana sangsige ahalgi toina adum changagida haidi makoi mangagi marakta mathang ne adum manakta changba yanaba si khanduna khambadu nupi ahalgi manakta changlaklammi tabro nupi tabro kumaktini ikagi mana kumlakribase paidna pomdna choina leramgadoribani nupi thongche uktadi hangud nangbo nupi ahaldu magi nupana nganglibadu karisu kumdana thongdu phat hanglamlaga amuk phamungda kakhatuna masa tombadu tumba themlami khambana isa singse loina tungkren tawrise nupi kainoba nangna pomdana tumlaribasibo ha nonganbadagi numit ta phawba yumsi leine habdi khangdrabanina imungsida kanana kaidawri kanana kari chale habase amata khangdrabanini ha haima khangdredu khangadi saudana pomda leibagi muhuttuda kok haibdi kaidawge ha nangi natu anganga khamayamse asinaba aibu karisu leitrana uribase nangdi khangoini ha khangamoiba karim khangamdu nate nangna e makoina aigi nupi aina khwaidagi hena phajabasida kanabek tawba yabrane ha leiram ko noi furuge ko ai chalo natada muk tawduna ne aibu thamamdrabasu chaningi sekna haraga adum chalo khamba ani subi nupi ki manakta amuk laklami kaidaw laino ha aina nangonda ai ka sida changakano haikraba natro aduga mu ikai khangdana changai sina kaige aigi nupi ga isaga gi manakta changakpuni kaino nupi mayam lonba tulonba atai na tu singi manakta changu su ai hinakta dine nang changaka yingdena sakto phare kaino yingnindraga sa nupi bu nanu thandaro ha nang thada bidane mari leribase sakthi bisidi athi bi ai bu kaido bagi phabiri no ha nupi sama sani lon manangi na toy janingdi ai ikai khangdaba khambadu ahum subigi manakta amuk changlaklammi e kaino namana sana namit chapu mulak thoktuna leiribuduna masanu pana baba imajing asai
ꯏꯃꯥ ꯃꯔꯤ ꯁꯨꯕꯤꯒ ꯃꯁꯝ ꯐꯣꯏꯗꯠꯅꯕꯅꯤ ꯍꯦꯉꯥꯡ ꯅꯪ ꯈꯪꯗꯤ ꯈꯪꯗꯅꯅꯦ ꯄꯥꯎ ꯌꯥꯝ ꯇꯝꯕ ꯍꯩꯒꯅꯨ ꯅꯪ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯤ ꯃꯔꯤ ꯁꯨꯕꯤꯗꯨꯅ ꯑꯩꯕꯨ ꯁꯝꯁꯦ ꯇꯠꯄ ꯃꯈꯩ ꯂꯣꯏꯅ ꯐꯣꯏꯗꯠꯂꯤꯕꯅꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯇꯧꯔꯒ ꯅꯪ ꯄꯦꯜꯂꯣꯀꯣ ꯅꯪ ꯄꯦꯜꯂꯣ ꯅꯪ ꯀꯔꯤ ꯃꯔꯤ ꯁꯨꯕꯤꯅ ꯅꯪꯕꯨ ꯅꯁꯝ ꯐꯣꯏꯗꯠꯂꯦ ꯍꯥꯏꯕ ꯍꯥ ꯈꯪꯅꯤꯃ ꯑꯩ ꯂꯩꯅ ꯃꯆꯦꯗꯒ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯌꯥꯔꯦ ꯈꯪꯉꯦ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯀꯣꯛꯁꯦ ꯉꯥꯛꯇ ꯅꯝꯃꯣ ꯑꯩ ꯆꯤꯛꯄꯅꯤ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯁꯦ ꯉꯥꯛꯇ ꯅꯝꯃꯛꯑꯣꯕ ꯉꯥꯏꯈꯣ ꯅꯨꯄꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯔꯤ ꯁꯨꯕꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯗꯝ ꯐꯨꯊꯔꯨꯈꯤꯒꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯈꯨꯋꯣ ꯑꯁ ꯆꯠꯈ꯭ꯔꯦꯕꯁꯦ ꯀꯌꯥꯗ ꯊꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯁꯤ ꯅꯨꯄꯤ ꯐꯨꯔꯨꯅꯤ ꯀꯥꯏꯅꯒ ꯃꯆꯤꯟꯁꯦ ꯊꯤꯈ꯭ꯔꯕ ꯈꯝꯕꯗꯨ ꯃꯔꯤ ꯁꯨꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯅꯆꯤꯟꯒꯗꯣ ꯍꯅꯨꯃꯥꯟꯅ ꯆꯤꯡ ꯐꯨꯑꯝꯗꯥꯏ ꯃꯥꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯇꯥ ꯈꯝꯕ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯑꯗꯣ ꯆꯤꯟꯕꯥꯜꯗꯣ ꯀꯩꯗꯧꯔꯒꯦꯕ ꯆꯐꯨ ꯈꯣꯏꯅ ꯆꯤꯛꯈ꯭ꯔꯤꯔꯣ ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯆꯤꯟꯒꯗꯣ ꯇꯣꯡꯇꯛꯀ ꯇꯧꯔꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤ ꯍꯨꯔꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯆꯤꯟꯁꯤ ꯊꯨꯒꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥ ꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯟꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯐꯥꯕꯤꯔꯒ ꯃꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯣꯠꯂꯦ ꯏꯃꯥ ꯀꯌꯥꯝꯇ ꯃꯆꯤꯟꯁꯤꯡꯁꯤ ꯊꯤꯅꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯐꯨꯏ ꯍꯥꯏ ꯑꯃꯅ ꯇꯝꯅꯤ ꯑꯃꯅ ꯐꯨꯏ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯤꯗ ꯑꯩ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯨꯔꯨ ꯁꯣꯜꯂꯤꯗꯣ ꯍꯥ ꯅꯪꯅ ꯑꯩꯕꯨ ꯐꯨ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯇꯧ ꯑꯍꯨꯝ ꯁꯨꯕꯤꯗꯨꯗ ꯏꯟꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯕ ꯅꯪ ꯍꯥ ꯏꯟꯁꯤꯜꯂꯤꯔꯕ ꯅꯠꯇꯦꯗ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯁꯦ ꯑꯝꯇ ꯁꯥꯎꯈꯤꯅꯨꯕ ꯑꯗꯣ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯐꯠ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯂꯥꯛꯑꯅꯨ ꯈꯪꯉꯦ ꯑꯝꯇ ꯂꯣꯏ ꯈꯪꯉꯦꯕ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯈꯝꯕꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯁ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕꯕꯨ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯏꯪꯅ ꯄꯣꯊꯥꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦꯗ ꯁꯤꯗꯅꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯊꯤꯈꯤꯅꯤ ꯈꯜꯂꯤꯕꯁꯦ ꯃꯉꯥ ꯁꯨꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤꯗ ꯁꯣꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯅꯨꯄꯤ ꯃꯉꯥ ꯊꯤꯕꯕꯨ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯑꯃꯠꯇꯁꯨ ꯌꯥꯅ ꯂꯧꯔꯝꯃꯣ ꯂꯣꯏꯅ ꯐꯥꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯤꯈꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯇꯩꯗꯒꯤ ꯈꯪꯗꯦ ꯂꯨꯝꯃꯒ ꯇꯥꯕꯗꯤ ꯍꯩꯈ꯭ꯔꯦ ꯍꯥ ꯑꯩꯅ ꯅꯈꯣꯏ ꯃꯉꯥ ꯐꯥꯔꯒ ꯂꯧꯕꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ ꯅꯨꯄꯤ ꯅꯈꯣꯏꯁꯨ ꯑꯩꯅ ꯐꯥꯔꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯨ ꯐꯔꯕꯅꯤ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯐꯃꯟꯗꯅ ꯂꯥꯏꯕꯛꯁꯦ ꯊꯨꯒꯥꯏꯅꯤꯡꯕ ꯐꯥꯎ ꯌꯥꯎꯔꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯆꯪꯗꯨꯅ ꯊꯦꯡꯅꯔꯨꯕ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ ꯑꯗꯨꯝ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯅꯨꯄꯤꯗꯤ ꯅꯨꯄꯥꯅ ꯈꯨꯖꯦꯡ ꯄꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯑꯗꯥꯅ ꯃꯌꯥꯝ ꯇꯧꯗꯅ ꯏꯁꯥꯅ ꯌꯥꯖꯗ ꯃꯉꯥ ꯁꯨꯕꯤ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯒ ꯄꯦꯟꯕ ꯅꯥꯏꯗ ꯃꯈꯩ ꯑꯃꯨꯛꯁꯨ ꯊꯤꯈꯤꯅꯤ ꯀꯥꯏꯅꯒ ꯑꯁ ꯅꯨꯄꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯃꯤ ꯇꯥꯅꯤꯕ ꯅꯪꯕꯨ ꯑꯩ ꯃꯤ ꯇꯥꯔꯒ ꯏꯀꯥꯏꯖꯩꯕ ꯀꯔꯤ ꯅꯨꯄꯤ ꯐꯥꯕ ꯅꯨꯄꯤ ꯃꯉꯥ ꯂꯩꯔꯕ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯃꯥꯏꯗꯨ ꯀꯩ ꯐꯥꯎꯗ꯭ꯔꯥ ꯍꯥ ꯐꯥꯎꯗꯕ꯭ꯔꯕ ꯏꯀꯥꯏꯕꯗꯣ ꯑꯣ ꯑꯗꯨꯗꯤꯅꯦ ꯀꯅꯥꯁꯨ ꯇꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯈꯛꯇꯅꯤ ꯇꯥꯔꯤꯁꯤ ꯈꯪꯉꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯅꯔꯛꯄꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯄꯥꯕꯤꯅ ꯈꯝꯕ ꯅꯪ ꯍꯧꯖꯤꯛꯇ ꯌꯨꯝꯗ ꯍꯟꯖꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥ ꯀꯨꯏꯔꯦꯗ ꯏꯃꯥ ꯅꯃꯧ ꯃꯌꯥꯝꯁꯤꯒꯤ ꯑꯄꯦꯟꯄꯦꯟꯗ ꯂꯣꯏꯅ ꯍꯪꯕ ꯂꯣꯏꯔꯕꯅꯦ ꯑꯩꯗꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯉꯥ ꯃꯆꯥꯅꯨꯄꯥ 12 ꯂꯩꯔꯤꯕꯁꯤꯐꯥꯎꯅꯦ ꯅꯨꯄꯤ ꯊꯤꯈꯤꯅꯤ ꯍꯥꯏꯔꯤꯕꯅꯦꯃ ꯀꯔꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯈꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕ ꯍꯦ ꯈꯝꯕ ꯅꯪ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯏꯃꯧꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯂꯝ ꯆꯥꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯩ ꯅꯃꯤꯡꯇꯅꯤ ꯈꯝꯕ ꯀꯧꯕ ꯁꯖꯠꯇꯤ ꯅꯣꯡꯕꯥꯜꯗꯒꯤꯅꯦ ꯅꯪꯅ ꯈꯤꯠꯅ ꯍꯦꯜꯂꯤꯅꯦ ꯍꯥ ꯆꯥꯎꯕꯅ ꯊꯥꯏꯅ ꯑꯩꯒꯤ ꯏꯄꯨꯅ ꯑꯩꯒꯤ ꯄꯥꯕ ꯃꯊꯟꯇ ꯄꯣꯛꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯥꯕꯅ ꯑꯩ ꯏꯊꯟꯇ ꯄꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕꯗ ꯍꯂꯦꯡꯕ ꯂꯩꯇꯕꯁꯦ ꯑꯁꯤꯕꯨ ꯄꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯀꯧꯔꯨꯕꯅꯤ ꯑꯗꯨꯒ ꯀꯧꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯦ ꯅꯣꯡꯕꯥꯜ ꯍꯥꯏꯅ ꯀꯧꯒꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦꯗ ꯆꯥꯈ꯭ꯔꯦꯗ ꯀꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯝꯕꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ 3 ꯁꯨꯕꯤꯅ ꯀꯗꯥꯏꯗꯒꯤ
ꯀꯅꯥꯒꯤ ꯃꯁꯥꯕꯨ ꯐꯥꯕ ꯆꯠꯇꯧꯔꯦ ꯍꯥ ꯏꯁ ꯃꯁꯥꯒꯁꯤ ꯅꯥꯜꯂꯗꯅ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯒ ꯅꯇꯨ ꯃꯌꯥꯝꯁꯤꯒ ꯊꯕꯛꯅ ꯃꯅꯥꯟꯅ ꯁꯨꯅꯤ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯒ ꯅꯇꯨ ꯅꯆꯥ ꯃꯌꯥꯝꯁꯦ ꯊꯥꯛꯀꯦ ꯈꯜꯂꯤꯕꯅꯣ ꯍꯥ ꯑꯁ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯄꯨꯂꯞ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯅꯨꯄꯤ ꯑꯩꯅ ꯊꯕꯛ ꯐꯅ ꯁꯨꯗ꯭ꯔꯕꯁꯨ ꯅꯈꯣꯏꯕꯨ ꯅꯣꯡꯃꯇ ꯆꯔꯥ ꯍꯦꯜꯍꯟꯕ꯭ꯔꯣ ꯍꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ ꯑꯅꯤꯁꯨꯕꯤꯅ ꯏꯁ ꯑꯩꯈꯣꯏꯅ ꯍꯦꯟꯗ꯭ꯔꯤꯕ ꯆꯔꯥꯁꯤꯕꯨ ꯅꯪꯒꯤ ꯅꯔꯜꯅꯔꯣ ꯍꯥ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯍꯦꯜꯍꯟꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯔ ꯂꯩꯔꯒ ꯑꯍꯜ ꯑꯅꯤꯁꯤ ꯂꯩꯇ꯭ꯔ ꯃꯇꯝꯗꯅꯦ ꯈꯪꯉꯛꯀꯅꯤ ꯅꯪꯁꯨ ꯂꯥꯏꯅ ꯊꯥꯗꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦꯕ ꯍꯣꯏ ꯌꯦꯡꯁꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯔꯤꯕꯅꯤꯅ ꯉꯥꯡꯉꯅꯨꯀꯣ ꯑꯅꯤꯁꯨꯕꯤꯗꯨꯅ ꯑꯁꯣꯛ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯕ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ ꯃꯇꯨꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯊꯤꯔꯤꯕ ꯅꯨꯄꯥꯁꯤꯗꯅꯦ ꯍꯦꯛ ꯄꯨꯟꯁꯤꯁꯦ ꯊꯨꯡꯉꯣꯏꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯍꯦ ꯂꯥꯏꯕꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯅꯦ ꯊꯨꯒꯥꯏꯖꯔꯒ ꯐꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯈꯝꯕꯅ 이베마 ꯅꯪꯁꯦ ꯑꯩꯅ ꯐꯥꯕꯤꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤꯀꯣ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯑꯩꯅꯒ ꯐꯥꯕꯤꯔꯝꯗ꯭ꯔꯕ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤꯒꯥꯏꯗꯤ ꯈꯜꯂꯨꯔꯅꯨ ꯄꯥꯟꯗꯕꯅꯤ ꯂꯩꯗꯣꯏꯁꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯨꯛ ꯁꯥꯗꯨꯅ ꯂꯩꯖꯔꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯏꯕꯨꯡꯉꯣ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯍꯜꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯈꯜꯂꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯈꯣꯏ ꯃꯔꯤꯅ ꯋꯥꯈꯜ ꯈꯜꯂꯝꯃꯗꯕꯨ ꯑꯩꯅ ꯉꯁꯤ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯥꯡꯂꯤꯕꯁꯦ ꯂꯥꯡꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯏꯆꯦꯅ ꯏꯇꯩꯅ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯌꯥꯎꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯌꯥꯝꯅ ꯄꯥꯝꯗꯅ ꯂꯩꯔꯛꯄ ꯅꯠꯇꯤꯌꯦ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕꯒꯤ ꯑꯩꯁꯦ ꯐꯥꯔꯤꯕꯅꯦ ꯅꯨꯄꯥ ꯑꯃꯅꯕꯨ ꯐꯥꯔꯕꯗꯤ ꯅꯨꯄꯥꯗꯨꯗ ꯍꯦꯛꯇ ꯂꯩꯒꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤ ꯉꯥꯎꯔꯣꯏꯗꯅ ꯇꯧꯔꯤꯁꯤꯗꯤ ꯐꯥꯔꯕꯗꯤ ꯂꯩꯕ ꯇꯥꯕ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯇꯥ ꯈꯝꯕꯅ ꯐꯥꯔꯛꯄ ꯅꯨꯄꯤ ꯑꯩꯈꯣꯏ 5 ꯄꯨꯂꯞ ꯂꯩꯔꯤꯕꯁꯦ ꯃꯉꯥ ꯀꯥꯏꯅ ꯑꯩꯒꯤꯗꯤ ꯊꯥꯔꯛꯀꯅꯨ ꯑꯩꯗꯤꯅꯦ 이뭉시기 마비에마니 마비에마 아두가네 아이기 누파나 너코이 마리 파리바시나네 아이코이기 미나이 오이나나바 칸게고 망아수비나 까이노 이시한기 와타두보 줌나숨 너코이니 칸나바니 아이코이세 미나이니 까이나 하이바두디 얌노 우시타바 말리다 하이마 lummaga tabigi hainabisya sisu adum tawbazani ibema lumduna muk tadrabasu taninglabadine ngasai tholaktuna taba yadro ha lummaga taningi tani phone taningi dana tani kusi na thongnate khambagi imung adu nonganbadagi numita phawba magi nupi mangadu amaga mukhatna tawduna leirami khambagi mamaga mapagana mapa hanu thangsida nungaiba phangdaba haibado hek oidako ingna sikna nungaina panjarama yumbalse isa phattaba pokpanina nungai phame amta khangdre mama aidi hingbu hingningrabani hinglibani haidun tawribasibu karibu nungaidana hingadoribano isa nena asok phattabasibu imo mayam siga isu mayam siga nonganbadagi yau ya kokase sak tawrabani aidi adamna matam khramasu hawkhirami nongasu khambadu nupi ama upudu laklami mapuroibana nupi mapudu lakpaduda magi nupi manga subiduna nupa kanano nangna purakliba nupi sibo ha kanano ba nanaw nupi taruk subini kari taruk subi haiba kaino nang khalise ha baba o baba ima amda tadre tawrisibo ima ha kana leitre haibano kana sigrage kana sireba ha nasa nupa khambado sire yi kaino khangdeba karino nemau sida leplibi sa nupa sibu sire haidi kanano nanakta leplibi nupi sida namong nupi nema kari haiba nupi manga leireba nangna nupi ma upusi leiba ha nupi duna karino noi nai nari mayam sibo ha ai wakal amta tadeba amta tal aduga husik ai bu yumda thil ai isana yaba nate masigi nupa sisune ai ga nungsidaba nate manai bu namduna phabirakpani apabina ha yumda thilo haiba nupa thinbirasira khambana kainoiba aina pami haidina wana phajaribani aduga thinbeyaroida ibema nangmu pharakliba nupa sia hana nang thadana nupi manga leirene mamagi wadu dabada nupi dudi wanta kirami jawbuna hey nupi masa si wanta khrene ising khasita purong
Hey, mau nangbo ising ta purong ne chatlune. Manga subiduna is kaidobage idi ising puraktoiba ha sigi ga sijakrasan. Si hairamduna magi ga da sankirami. Atai mari amadi thininglaga thiyu thiningdraga to haina moina thokpa lengnarami apabina. Hai khamba haiba tulon bau angang siwan tharin he ising kasingta puro hairaga leptuna mung lairibdu bu karigino ha. Khambadu seluduna ising amu puraklami. Handak pharakliba nupidusu khambana ngamduna adumak laukirami. Nonganbagi ayuktani chawbana. Mau taruk subi khambadubu amung sakrabrane. Karinu khublakribasina. Sibu naga khara bera leba zalane. O mau taruk subi nangbunine aina kauribase. Baba aiburo babana nsaidagi taruk subi haidana kauribaduba. Manine nangbunine. Khambabu haugatuna sathokrabro. Ngasai nonganjringaidagi satkreda baba madi. Atu baba aingona babana taruk subi kaurido kaubirakanu. Aigi mingdi ibelei kawe baba ibelei oina adum kaubiro. Imung si leiriba mau mayamse aigana magana mau ahan ani subi ahum subi haina loina kauine. Aduna nangna taruk surabanina nangondasu taruk subi haina kauribanine babana. Ho aduboba kaubirakanu aingondagati. Haina zadeba aina ne amu haina de to harabadi satu natrabadi ai saurkani haribasi. Apabina hai ngarang da lakbi maungnaw nangna saruka kaidawdoiba ha nang kaidawge haibano. Nasiya mayamsiya kautholaga na samdo phoidat halro phoidat halro nang ngamlabdi phoihalo nasanupada matu mayamsiya tamakai phudahangi. Ngasai makai lumduna taraga leiramba masi mangadu tholakduna khatnarami amu. Apabi ka sawbana khamduna magi kada sanghankirami. Ngasai makai khatnariba mayamdu khammasu yena kada lumduna taramlibani. Magi nupisingdu changkhibadagi masu thulaklami. Apabina hoi imagi nongbang kumhai sana baibau kumhai sibu nungaitrabro ha yena khalu khada natu singi matau tamduna lumduni yenglibadi. Ma aidi nongba nati khambani khamba kaino koi masi ngorba khangti masana paigi ming phawba khangdraba kainum tawsilemi kari ki ngawdoiba ha khangi ima loina khanglibani ko nangi na mingsia khamba kawgadaba nataba dunani nongbal kawribasi. Ma aingonda nongbal kawrkanu ai nongbal hainami nate ko aina sansar sida kwaidagi hainadaba mi ma hayo harabadi nongbal sini. Ha ha yo noku noksinge namaiduda namingdane nangna khamba kawribasi ibungo sajatli setadinya nongmandaki su helini nangdi nasana khangjadabaro. Ima taibang palsida nupi lolibasibu ai thandaru koino imaga pabgana asuyam lengoni yengsilaga ngangbiribsibo aidi taru khakten lonjaribasi lebak asigi ningthawdi tarani thoni lolido. Hai angawba nangbu ningthawro ha naral su leitaba suningdaba nangna loliba nupi mayamse kari pijaraga thakani ha nang madu khandana purakliba natro thabakna manam suni su khangde suningdaba miremsige. Ima nangsi hanuraga ngangsum sum hejalisibu kaigina dubu kramai tawrido. Nangsu piklingaidadi phudana saidana warakpada kharasu chatlabi hausit yadre sukya yadre adunane aina nongmagi isau langwa sum so begalakibasi. Ima nasai thana poklabasu nasu namau mayam yomduna babagi maga seba penu makai tohangi khandana aina thiribani tarai ga hekta thibana teko. Seba sibu aina tawribaro natraga mausingsina tawribaro ha makhoi mangai ne sawriba ha thakpasu thakpa seba soi khoina tawba nungaire da ko moi taruk chidagi hena nungai basibu kadai dagi laurune. Ima nangsu pangai haizilanu da namo mayam sida adu kana tawriba seba duna ima noni tawin haiziladi khangdra daisu. Hai sinthi bau nasin ado thiba haibaduna ni nangna natubu jamuk lolibado oida padaba na ngangliba. Tanjadu da mapa sawbasu thongal-dagi changlaklami. Ma pawa changlaklabanina aisu changhoragi nakhoi mu wari saw. Karina masina ayuraga parab changkribasina mo. Ho ne makhoi mapagi nasakto uningdra haidun changkribani. Aisu thongal-dagi ma ubaduda changlakpa tallabani adubu changaktaba yadabadagi changlaklibani.
ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏ ꯅꯄꯥꯅꯁꯥ ꯑꯩꯁꯨꯅꯦ ꯅꯈꯣꯏꯅꯤꯃꯛ ꯑꯃꯠꯇ ꯎꯅꯤꯡꯗ꯭ꯔꯕꯅꯤ ꯎꯗ ꯌꯥꯗꯕꯒꯤ ꯎꯔꯤꯕ ꯑꯩꯗꯨꯅꯤ ꯎꯅꯤꯡꯗ꯭ꯔꯒꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣꯗꯅ ꯀꯅꯥꯅ ꯊꯤꯡꯒꯦ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯊꯤꯟꯒꯦꯅꯦ ꯑꯩꯅ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣꯕ ꯅꯪ ꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯅ ꯆꯠꯄꯗꯅꯦ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯝꯕꯒꯤ ꯅꯨꯄꯤ ꯇꯔꯨꯛꯇꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯃꯟꯕꯗꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯑꯝꯇ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯈꯝꯕꯒꯤ ꯅꯨꯄꯤ ꯇꯔꯨꯛꯇꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯅ ꯏꯆꯦ ꯏꯅꯥꯎ ꯍꯟꯗꯛ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯋꯥ ꯂꯦꯞꯊꯣꯛꯅꯍꯧꯁꯤ ꯅꯨꯄꯤ ꯑꯍꯜꯅ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯇꯧꯍꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯃꯔꯤ ꯁꯨꯕꯤꯅ ꯏꯆꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯁꯤ ꯇꯔꯨꯛ ꯁꯨꯕꯤꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯇꯝꯅꯅꯤꯌꯦ ꯀꯤꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯃꯤꯠꯇꯨ ꯀꯣꯊꯣꯛꯂꯒ ꯊꯣꯡꯉꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯖꯁꯤ ꯃꯉꯥ ꯁꯨꯕꯤꯅ ꯏꯁ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯅꯤ ꯁꯨꯕꯤꯅ ꯃꯥ ꯃꯊꯟꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣই ꯇꯔꯨꯛꯇꯤ ꯁꯨꯔꯦꯗꯅ ꯑꯗꯨꯅ ꯃꯥꯅꯒ ꯑꯃꯇ ꯉꯝꯍꯟꯕ ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯑꯍꯜꯅ ꯑꯁ ꯊꯥꯏꯅꯗꯤꯅꯦ ꯃꯥꯅ ꯑꯅꯤꯁꯨꯕꯤ ꯏꯅꯥꯎ ꯐꯥꯔꯛꯄꯗ ꯑꯩꯅ ꯀꯞꯄꯗꯣ ꯏꯔꯣꯏ ꯈꯣꯡꯕ ꯆꯥꯕꯦꯛ ꯃꯥꯟꯅꯩ ꯑꯗꯨꯗꯩꯗꯤ ꯑꯍꯨꯝ ꯁꯨꯔꯛꯄꯗꯒꯤꯗꯤ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯍꯟꯗꯛ ꯇꯔꯨꯛ ꯁꯨ ꯐꯥꯔꯛꯄꯗꯣ ꯑꯗꯨꯗꯗꯤ ꯌꯦꯡꯕ ꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯛꯂꯒ ꯎꯗꯨ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯃꯉꯥ ꯁꯨꯕꯤꯅ ꯏꯆꯦ ꯅꯪꯅ ꯀꯞꯈꯤꯕꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯅꯤꯡꯂꯤꯕꯅꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯇꯨꯝꯃꯤꯉꯩꯗ ꯃꯣꯟꯅ ꯅꯝꯃꯒ ꯍꯥꯠꯂꯁꯨ ꯉꯝꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯑꯅꯤ ꯁꯨꯕꯤꯗꯨꯅ ꯀꯞꯄꯛꯀꯅꯨꯗ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯏꯅꯥꯎ ꯑꯍꯨꯝ ꯁꯨꯕꯤ ꯅꯪꯅ ꯊꯤꯔꯛꯄꯗ ꯑꯩꯅ ꯀꯞꯈꯤꯕꯗꯣ ꯅꯨꯄꯤ ꯑꯍꯜꯅ ꯑꯩꯗꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯣꯏꯅ ꯄꯪꯀꯞꯇ ꯀꯞꯄꯩ ꯋꯥꯅꯤ ꯑꯩꯒꯤ ꯀꯞꯅꯤꯡꯕꯒꯤ ꯃꯇꯝ ꯂꯣꯏꯅ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯃꯅꯦ ꯂꯩꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯗ ꯑꯩꯗꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯄꯥꯕꯤꯁꯨ ꯆꯪꯂꯛꯂꯝꯃꯤ ꯏꯃꯧ ꯃꯌꯥꯝꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣꯕ ꯅꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯇꯔꯨꯛ ꯁꯨꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯅꯆꯥꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯍꯥꯠꯁꯤꯒꯦꯅ ꯈꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯒ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯅꯔꯤꯕꯁꯤꯅꯅꯦ ꯃꯥꯁꯦ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯅꯔꯝꯃꯤꯕ ꯀꯩꯌꯦꯕ ꯏꯆꯥꯅꯨꯄꯥꯗꯣ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯏꯆꯥꯗꯪꯅꯣ ꯍꯥꯠꯇꯣꯏꯁꯤꯕꯣ ꯃꯃꯥ ꯃꯄꯥꯒꯗꯤ ꯌꯥꯎꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤꯁꯤꯕꯣ ꯃꯉꯥ ꯁꯨꯕꯤꯅ ꯌꯥꯎꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥꯗꯣ ꯃꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯍꯥꯠꯀꯦꯅ ꯈꯜꯂꯤꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯐꯥꯔꯛꯂꯒ ꯍꯥꯠꯇꯧꯅꯤ ꯐꯥꯗ꯭ꯔꯗꯤ ꯍꯥꯠꯂꯣꯏ ꯏꯃꯥ ꯍꯣꯏ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯠꯀꯦꯁꯨ ꯍꯥꯠꯈ꯭ꯔꯣ ꯅꯄꯥꯒꯩꯒꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯑꯍꯨꯝ ꯁꯨꯕꯤꯅ ꯏꯃꯥꯁꯦ ꯃꯆꯥꯅꯨꯄꯥ ꯐꯠꯇꯦꯁꯦ ꯈꯪꯗꯤ ꯈꯪ ꯃꯥꯜꯂꯦꯍꯦ ꯅꯣꯏꯊꯣꯛꯄ ꯇꯧꯍꯧꯔꯣ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯔꯝꯃꯦꯕ ꯅꯨꯄꯤ ꯑꯍꯜꯅ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯗꯤ ꯎꯃꯪ ꯋꯥꯃꯪꯗꯒꯤꯒ ꯈꯨꯜꯂꯒ ꯌꯣꯛꯄꯧ ꯃꯥꯜꯂꯦ ꯃꯔꯤ ꯁꯨꯕꯤꯅ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ 12ꯁꯦ ꯁꯤꯁꯨ ꯍꯌꯦꯡꯋꯥꯏ ꯃꯄꯥꯗꯧꯅ ꯇꯧꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯅꯤ ꯁꯨꯕꯤꯗꯨꯅ ꯑꯗꯨ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨ ꯑꯩ ꯇꯥꯕ ꯉꯝꯗꯦꯕ ꯇꯥꯕꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯩ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃꯁꯨ ꯈꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯐꯥꯔꯝꯃꯤ ꯅꯨꯄꯤꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯊꯥꯡꯇ ꯁꯔꯤꯠ ꯁꯔꯥꯛꯀꯤ ꯃꯍꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯂꯕꯤ ꯂꯤꯡꯖꯦꯜ ꯀꯧꯕꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯂꯤꯡꯖꯦꯜꯗꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯗꯨꯅ ꯋꯥꯟꯊꯍꯟꯕꯅꯤ ꯂꯤꯡꯖꯦꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯝꯕꯅ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯥꯔꯤꯕꯅꯤ ꯈꯪꯕꯗ ꯃꯍꯥꯛ ꯁꯥꯎꯟꯕꯗꯒꯤ ꯈꯝꯕꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕ ꯊꯥꯖꯧꯗ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗ ꯅꯆꯦ ꯇꯔꯨꯛꯀ ꯈꯠꯅꯗꯅ ꯆꯥꯛ ꯊꯣꯡꯗꯧꯕ ꯀꯔꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒ ꯈꯠꯅꯔꯒ ꯆꯥꯛ ꯊꯣꯡꯅꯤꯕ ꯃꯗꯨ ꯍꯥꯏꯕ ꯅꯆꯤꯟꯗꯨꯗꯅꯦ ꯀꯤꯟꯁꯤꯅ ꯑꯃꯨꯛ ꯊꯤꯟꯕ ꯇꯥꯔꯦꯗꯅ ꯈꯪꯕ꯭ꯔꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯨꯄꯤꯕꯨ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯐꯥꯗꯨꯅ ꯅꯪꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯅꯪꯗ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ
ꯁꯤꯌꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯅ ꯌꯥꯝ ꯇꯝꯊꯤꯅ ꯈꯝꯕꯕꯨ ꯐꯨꯗꯨꯅ ꯊꯅꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯈꯝꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯅꯤꯅ ꯈꯝꯕꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜꯅ "ꯏꯁ, ꯃꯤꯅ ꯐꯨꯔꯝꯃꯦ ꯀꯥꯏꯅꯒ ꯁꯤꯔꯨꯝ ꯅꯥꯔꯨꯝꯒ ꯇꯧꯔꯗꯅꯅꯦ, ꯍꯦꯛ ꯁꯤꯔꯝꯃꯗꯤ ꯐꯗꯧꯅꯤ." ꯃꯉꯥ ꯁꯨꯕꯤꯅ "ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯥꯅꯤ, ꯃꯔꯝ ꯆꯠꯁꯤꯅ ꯃꯤꯅ ꯇꯥꯞ ꯇꯥꯈꯩ ꯐꯨꯗꯠꯄꯤꯔꯝꯃꯤꯅꯤ, ꯀꯂꯛꯇꯨ ꯄꯦꯜꯂꯤ ꯑꯩꯗꯤ." ꯑꯅꯤ ꯁꯨꯕꯤꯅ "ꯈꯔ ꯀꯨꯏꯅ ꯌꯦꯡꯗꯅ ꯇꯥꯔꯒ ꯂꯩꯔꯗꯤ ꯐꯒꯗꯧꯕ, ꯍꯩꯄꯥ ꯁꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯃꯨꯛ ꯊꯤꯟꯖꯤꯜꯂꯝꯃꯤꯅꯦ ꯇꯧꯔꯤꯁꯦ." ꯆꯥꯎꯕꯅ "ꯇꯥꯕꯗꯣ ꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ ꯃꯧꯁꯤꯡ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯅꯄꯨꯔꯣꯏꯕꯅꯤꯅꯦ ꯅꯣꯏꯒꯤ." ꯑꯍꯨꯝ ꯁꯨꯕꯤꯅ "ꯄꯥꯕ, ꯅꯨꯄꯤ ꯑꯃꯇꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯉꯥꯡꯅꯤꯡꯕ ꯂꯩꯕ ꯅꯠꯇꯦꯗ, ꯃꯥꯒꯤ ꯃꯔꯝ ꯆꯠꯇꯨꯅ ꯉꯥꯡꯗ ꯌꯥꯗꯨꯅ ꯉꯥꯡꯂꯤꯕꯅꯤ." ꯑꯄꯥꯕꯤꯅ "ꯃꯄꯥ, ꯉꯥꯡꯅꯔꯛꯀꯅꯨ, ꯑꯩ ꯁꯥꯎꯅꯤꯡꯉꯛꯀꯅꯤ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯝꯃꯨ, ꯑꯩ ꯑꯃꯥꯏꯕ ꯑꯃ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ." ꯁꯤꯌꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯝꯕꯒꯤ ꯃꯈꯣꯡ ꯑꯣꯏ ꯊꯥꯡꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯏ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯃꯨꯛ ꯊꯤꯔꯛꯇꯅꯕ ꯐꯅꯕꯨ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯄꯥꯕꯤꯅ "ꯐꯠꯇ꯭ꯔꯦ ꯈꯪꯂꯕ, ꯃꯤꯌꯥꯝꯅꯁꯨ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯦꯟꯕ ꯇꯥꯕꯅꯤ." ꯆꯥꯎꯕꯅ "ꯇꯣꯛꯂꯨ ꯌꯥꯔꯦ ꯃꯃꯥ, ꯅꯪꯅ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯀꯞꯂꯕꯁꯨ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯔꯛꯀꯗꯕ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯆꯥꯁꯦ ꯏꯁꯣꯔꯅ ꯋꯥꯔꯛꯂꯤꯕꯅꯤ, ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕꯒꯤ ꯆꯩꯔꯥꯛꯅꯤ ꯃꯥꯅ ꯐꯪꯂꯤꯕꯁꯤ." ꯃꯧ ꯑꯍꯜꯅ "ꯏꯃꯥ, ꯄꯥꯕꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯆꯨꯝꯗꯣꯏꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯔꯕꯅꯤꯅ ꯆꯦꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯤꯐꯠꯇ ꯃꯥꯒꯤ ꯁꯦꯕꯥꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯁꯨ ꯅꯔꯥꯏꯕꯛ ꯊꯤꯔꯤꯕ ꯏꯃꯧ ꯉꯥꯛꯇ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ, ꯏꯆꯥ ꯐꯠꯇꯕꯁꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ." ꯑꯅꯤ ꯁꯨꯕꯤꯅ "ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ, ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯛꯇꯅꯕ." ꯃꯃꯧꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡꯗꯣꯛꯇꯨꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯃꯔꯝꯆꯠ ꯐꯠꯇꯕ ꯈꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯥꯏꯗꯨꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯔꯨꯛꯇꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯅꯥꯏꯈꯤꯕꯗꯒꯤ ꯋꯥꯏ ꯑꯃ ꯆꯪꯅ ꯃꯈꯣꯏ ꯇꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯨꯗ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫